Stone Age haibasi miyoibana khwaidagi ngalingi matamda nungbu khusukalai wana semduna sizinarappa horpa matam adubuni. Stone Age asi chawrakna ngasidagi chahi 2.5 million rongi mamangdagi horaki haiba per asi chahi 2.5 million gi mamangdagi haurabasu 2500 BC da loiki. Masing ngasidagi na chahi 4520 years gi mamangdani. Stone Age gi matamda miyoibagi makhal or type mari lerami masi tabada angakpa polam bai adu masi achumbani. Miyoibasing adudi tool maker khusukulai saba horpa matamgi ancestors sing aduna homo habilis haina kawi. Fire makers mai hogatpa hairakpa matamgi miyoibagi ancestors sing aduna homo erectus haina kawi. Masigi mathangda neanderthals or homo neanderthals next to modern human or homo sapien masi hosisik leriba aikhoishin. Stone Age ki yamna ngalingai matamda miyoibasing ne cave or surungda lerami. Aduba Stone Age ki matam khara lairba matungdadi u amadi sagi maku sizinaduna lainaba hat saba horakhi. Stone Age ki period asi loramdaida roof or yumthak phajana kuptuna matam chupagi oina lainaba yum saba horakhi. Matam asida miyoibana thabak anikak tawba dakar orami madudi chanaba chinjak thiba aduga makhoibu wild animal na singna chakidanaba honaba asidi. Miyoibana farm tawbasi Stone Age matamdagi tamba horakhi. Stone Age ki ngalingai matamda miyoibana mafam amadagi amada chattuna sanga haira chinjak oina pathiba chalami. Adubu period asigi loramdaidadi miyoibana mahi marong thaba horakhi. Farm tawduna chinjak kehu fauna chingba thaba horakhi. Matam aduda yamna ingsalakpa matamda miyoibana sing aduna aingbadagi ngakthoknabagidama makoina hatkiba sasing adugi skin or makuna fi oina setuna aingbadagi ngakthoknaba sizinarami. Stone Age matamda hinglambge or lairamba animal makhal khara amadi extinct oikre haibadi mutkre haibani. Extinct oikibagi maram asi miyoibana hatlaga chaba henkibagi or animal sing adu world gi climate asi honglakpadagi adapt tawba ngamdabagi oiramgani haina thajani. Mutkiba sa khara pallabada woolly rhinoceros, woolly mammoth, cap bears amadi giant deer ni. Matam adugi animals khara amadi aikoina hoji uba fangli maduri sheep, wolves, hyena, hippopotamus amadi wild boars ni. Stone Age ki miyoising tools or makoi gi khusukalai sing adu makoi masa na sajai. Khusukalai sing adu yamna advance oiba nate nongna saba ngaktani maram asinabu akoina Stone Age haina kauribani. Makoina nung or ugi utub sarugi yatum sarugi basi khongnaba nunggi singjang nunggi thang masidanatana ugi ten amadi tenjaisu sarami. Hojik leiba miyoiba modern man asi ngasidagi chahi 2 lakhs ki mamangdagi leiba horakhi. Modern human or aikhoisibu homo sapiens haina kawi. Hui hairiba sa asi Stone Age matamdagi domestic animal or yumda yoktuna miyoibasinga sagonaduna leirakhi. Masigi mamangdadi hui asi wild animal oiramki.